ngasi phongkhiba tungan ba Manipuri siphongsingdagi maroibi ipausing myamda thamjagi ahanbada Loktak Pat Sandrembi imadi Khouri Youre haibadu taraklabajatla Sanaleibak Mapao myam special content moina myamda thamjage Neprang Krishnamon mukthok mukshin khara tauna launa saina waza ngang na dura saliba kumja English ngani kungani toy loidore mamang saidari November December tha si assembly election gi ngang na launa ba matamoi khibani go to village 2.0 go to hills 2.0 mafam kadai da pangtoki mafam amadadi BJP gi firalna wai sai khre henaki adu mafam duda election di BJP maitiki all tribals student unions Manipur asumna singi district singda pungkun ge mari total shutdown mathang November kungani thogi ayuk pung taruk tagi economic blockade phabu sataki mau da panduna leiba posai puba tragari samnirom Imphal dagi yamlaba security force ki personnel sing thajinduna puraki adubu kumsidi taramatu supu Manipur Sangai Festival 2022 da laingak sukari su pungau ngaunari question senaduna soidana bohonari district ahumari ki mapam punna taragum doida festival si pangthokpana yengning bamyoi kya di khawai khangnadre state asigi mayolam Imphal city di maki semduna mit thakna bohnari tawudadi aikhogi puwari ke sagunari nupi lal complex ti pumsai saire tourist kayam lakpagi haibadi khangdi dubu yengningna lakpada ikaininga oire tawbagi budi Sangai festival gi natab December taragani thoi nupi lal numit nangnaba hotnaramadi yai asidas nateda sanjen thong wangmagi asoba officer mayamgi quarter leiripa maphamgi pat haigadra khangna pik thankhre Mapao napi singbina khwang yokre asisu sengdokpa nanghodrabajani thawam pubusisu ahorakti leinaba ngaktani festival gi mapungoiba mapamoiri moirang khunauda semgaliba sing loisinanaba mai onsin khibadnasu eramgani sinna amani thabakna amani haujiksu Loktak Pat ki tourist singi wangang na lepthri anobudina ti adu boy khoigi Loktak Pat ti Sandrembi imadi Khouri Youre do haidu tarazala khangre Lebasi political platform da hauji double engine lenga ni haidiba lenga si pairiba BJP na sapong laktringai a mamang digi hauna Loktak Pat kanana ba semgana ba haiduna lauduna lakhibani Loktak Development Authority LDA phaw semduna khona rakhibani apen penda asoi aran haibaduni amani double engine lenga sigi matam kumja English ngani ga 13 September thada matam madugi governor Dr. Nazma Heptulana Loktak Pat ki phibam kaihaliba amadi mothaliba ithai beres athubuda laukthokna ba khonari haike se minister en berena su ithai beres laukthokna ba state na leptana taksili haikibani sahi mangadi mapung phare masilingdri henadum phibam soksilakli world class ki tourist spot oina semgalagani haidi hoti khonarangani haibabu Loktak Pat ti amot akaitana motpanati politics ki basan wazau ngang banasu mosilabani hairi basisu sumajani wazau di loire Loktak Pat punglang langkre thabaki watani hauzik udribasi basan politics ki matam natre haina aikhogi minister na di haiki minambo oidaba ngangde su haiki thabaki lengakni haidoki buwa ngak nasatkani tawgani su haiki minister kalik sing dasu ngamgadaba thabak tamak laukthokna ba poktak piki adubu Loktak Pat ki matangdadi imadi Khouri Youre haidu taredana hainaraglibasi sumde karamna haigani kumja English ngani ga taragani pana lupa crore maudra sang kebel lamjau heritage park semganaba center recommend tawkre haina minister na haikraba tunga sahi dugi September thada minister secretary tagi tholakpa sirol amana number 135 tang kungani thoi thama pan English ngani ga taragani pa lupa crore kuntraga mapan changna kebel lamjau heritage park semgalagani tribe kuntrago humdagi traditional yum laigani sohaki ngasidi sahi marigi matungna pak adu ure haiba yare kaithel nangnaba sem sakhibana mani ningsingba yabadi English ngani ga kungi January kunga mathoi da phamkiba state cabinet na kaibul lamjau heritage park semganaba lupa crore nifuga taruk ayaba piki February thar senphamnu thadoklaba yai center gi lenga naso ayaba pirakli haike dubu handak Sangai festival nangnaba hatu pak semgat pa dudi moirang khunauda hongdok hongjin tawbagi su oirambadi yai haibabu pena dabadi phongdok narakli festival loiraga ningtina semjin biu hainarakli masina taklibadi asoibadi leiri heritage park semganaba center da lupa crore maudra pibina bi state lenga recommend tawbuda crore kuntraga mapan ayaba piba duga state cabinet na amuk lupa crore nifuga taruk approve tawkiba dumak araibadi nati hainadabasu nati
Loktak Pat ki wa sidi yamkhre kumza English singani ga taraga nipani October thar Loktak livelihood mission hawdoktuna tha ohungi manungda hongani ka swaiki kannaramadi ai amuksu saye dugi November thar Loktak Pat ta floating Ayush dispensary saganaba sem saba loire haiki kumza English singani ga kunga mathoi September thar matamdugi tourism minister olukoi singana Loktak ta floating island semganaba center na lupa crore lising amaga sahum yankai sanction tawrakli swaiki November thar union minister Piyush Veda Prakash Goyal na moirang da helum crop village semgalagani laktuki December union minister Sarvanda Sonowal na Loktak Pat pu malem thaki tourist spot oina semganaba honabada asang masenpham sada sama Ministry of Sports Shipping and Waterway na puthokani haiki punama si assembly election mamangi wasak oirabasu Loktak Pat senggot pakan mamadi ngaksen mada karibu waningai lebege asang masel punama puthokani haikre kaya amasu sanction tawkre adubu thabakta khumang sauction mangamdribasi karigino swaishini miyamna khangninglibasi Amaramda Manipur Loktak Lake Protection Act 2006 amasum masigi rules 2006 laikre sanakre kumza English singamaga samapanga maudra Mars kungo humdoi Loktak Patpu Ramsar site oina sakhangre yumsang sajinba athapum semba homestay salaiba yaru haikre kumza English singaniga taraga mathuitinga taraga nithuida phumsang athapum sing ayamba loktokre wathok phawo oina khibani aduba haujikta ngarang nahalta Loktak Pat floating homestay salaina ba kanglun semba hori haina LDA gi chairman loktok pataki pat asigi phibam soksilakli ba sida aikoina tumina laithokpa sumdre swaiki adunadi laukthokhiba haikhiba warep laukhiba singadu sapsana thabak to onthoktre singi lighting oigada rizala sidani imadi ngaksam yaure haidumak thokla jala hainarakli bese amuksu thomi sendaba khwaidigi sawba Ramsar site amasu oiriba Loktak Pat sapsana demarcation tahodrabadi pixelaklagani haina phongdokre mari lainabasingna taba tadabadi khangde Manipur Loktak Lake Protection Act 2006 ki matunginadi pat asigi pak sawri square kilometer saniga kuntraga taruka point kuntraga mathoini aduga core zone square kilometer hundrani haina panmusu thenaki ekta rules ta lairiba pak sawus hanadagi lairakpadi oiramloi kharabu pixelamgadaba mali Union Minister khara mapamasid laklaga karino khara lapthokpa election mamangi adu hainaba adu taunia da tauni hainarabasu miyamgi penadaba kholau kya phone launarabasu laingna tawpham thokpadu adum tauni kanamatigi wa taroi habisiti ona taineba wakalni hairaknaraktabasu nati ikubona satlaga aina lehorabasu aduga aina lehoraga ikubona satpirabasu maphai haiba aikoigi alaman singna takpi tambiramba pauro adumak tahanbadi sumloi amaramna wangang haibedi thabak ngambagi khudam nati hainabasu leitaba nati handakta so aikoigi chief minister N Biren Singana Manipur International Textiles Expo Manitex 2022 hongdokpagi thoramda yamna mayek sengna politician singna oida padaba tawrabadi leibak mangani sin thiduna haijilaga politics tawbu yaro haki Prime Minister Narendra Modi nasu Gujarat State Assembly election gi vote khomda ngasi oiriba Gujarat state ki phibam mawong asi makna semki benaki masida sunate Telangana na pangthoki ba thoram amada state adugi minister BJP nate gi maming pandana sairaduna makna numit khutingi misai kg ani uhum phange du bumadu tradition onthoi haki punamas media de ki ta ki ba khangki ba ngaktani misai bu kg da karam onthok pano haidu khangdi lairambati tai adunadi wangang haibana asuma sai haidu tadaru jala natragana pumnau nauba anauba awon leiba masimgani haibadugi mayola haibasi khangba poknarakli leiba sina Constitution Day 2022 ngarang November 13 ta pangtokhi mamang sai English singaniga kunga mathoi dusu thauramasi Imphal gi singmairong da leiba classic grande da BJP National President JP Nada yauna pangtokhi Maduda JP Nadana Constitution lairambana Election Commission of India na free and fair oeva election pangtok tuna malemgi lebok singi mamangda phida phama ngamlibani haki madu satliba sai English singani ka kunkani thoigi angan wasrok ta pangtok ki assembly election ga mangoinana hairamasiai toigom sum constitution na hak singa duri phangma ngamlibra haibisu yenghaningi lenga ki thaba amadi thoksil da apen pen da leiba tabani madu nainabagi haksu piribane haibasisu kaungna da badi phaida imadi Khouri Youre haidut tahandabsu phaida Sanaleibak ki Mapao ne Pram Krishna Mohan gi ma'am na thamjage du ausgoina de ma'am matang se lusinjage ma'am puna no update ngaminasi